Hawaijar chagempomba ngasi merames ta pomage cheng se khoi chagi cup ki tangkhai mu tang hap se yam hapadi haute ado hawaijar se khoi ki ngobada ayu kuthong se ko tangkhai ma hen hapani aduga khara khaga loramdai da hapaduna masak su phajai aduga hawbu su duna hele adugi da mutta adu kuthong da tawjarani aduga chagempomba uti thongba se khoi ahlaman singna thaina di dui chani do haitraga di chanyang thongba haitrim pungphadri yumpal beagi roi ne yumpal su sana roi thomjaram phana tha phar oi kaina hainei ko to sigi yungsaksna frozen gi mamang chahi gi ne bako aduna mayam so haijan biro haibu su mayam yaw biramani ado khara toinu opi ko chagempomba uti thongba tawba kanda di oli ke hawbani madi aduga merames ki chagempomba se mayam kyam kana gi haida magi se mi leitaba yawraga su khoina nga helaga su odagi lai numit lai nga henba numit ko adumba yam kanari ko sumaina hauna dum chaba yare mayam su try to bi kuthong se thengna bi ba video se ubi ba singna yam laina lui habi insang se yam laina dum thongbi bi yare ko mayam aduna ngasi di se loishalage mathangi mathel ama da mu thengnar se mayam